Islam lining bu thazaba singi kumhai Idul FITR ke mangoinana Kairao Assembly constituency ki tongan ba mafam singda laiba Islam lining bu thazaba imung manungda MLAL Rameshwar Mitaina chana thaknaba amadi athum ahau khusinakre Purup kayana khundaba lamdam asida amana amage lining laishon amadi chatnabibu ikai khumnabaga loinana furup amagi kumhaida punna saruk yaminaduna apunbagi wakhalon sagat pachangi haina MLA Rameshwarna appeal tawrakli ngasi ayu MLA asina Kairao Saval Laikai da laiba Islam lining bu thazariba mitei pangal singa unaduna hayeng pangthokadoriba Idul FITR ge yaipa pausel pibaga loinana makhoigi awat apa singi matangda ahalaman club amadi organization singi mihut singa unaduna wari sanaki tungda MLA Rameshwar masa yauna maikai adomda leiriba miyamda athum ahau thau thum yauna chana thaknabagi potlam sing khudol tamki Thawramaduga mari lainana MLA asina Idul FITR na lakpa asida Kairao Assembly constituency da natana lamdam asida khundariba maitai pangal pumbada yaipa pausel pijari mapu alana pumna makpu chanbiba oirashanu constituency asige mihut ama oina constituency asida khundariba furup singi marakta khetnaba amata thamdana manaba mityengda chawkhat mina hannaba hotnari haki ngarang sajibu nongma panba chairau bagi kumhaida kanglu furup ki khetnaba thamdana punna saruk yaminakre hayeng pangthokadoriba Idul FITR ge kumhai asida su punna saruk yaminaduna apunba amadi nungshi chanabagi wakhalon adu mipum khudingmakta pisi haina phongdorakli atop jati chiru kabuini ching pullaga pangthok mayam ngarang so khoi nong panba sajibu charau bachida dum atop jati chiru kabuini ching pullaga pangthok mayam na dum tane aduga ngasi hayeng sina khoi itching gi thorum sing dum mayam mai teching saru yai ag Manipur da lariba jati singi mai mai gi ching thokpa yamaro thokdok singda akhoi punna yaumina kanda akhoi nungsi chana adu Manipur am porkpada yam chawba amateng oigane hanada maitei ga pangal lapses leinaba poche pura hoji kaim leita bai tare maitei yumda koin changuraga MLA na ju akhoi yumda changaga ekta chabada keiguma hangoiba khotpa ama bu leita bai Kairao Kendri development da pura kenu tare hetare zero da leram do MLA lakpodagi hoji 100 ta 89 point gumba laire walori bajing je khoi MLA khusamnarga loina development da ju fulfill tawna bonarni tung tarakpa punsida akoi kendra gi ningtha oina dum akoi MLA na hingi bok akoi kendra gi leader oibi wai bod da public myam gi motse do maina lai Islam lining chatpa singi chawruba kumhai ama oiriba Idul FITR na lakpada lamdam asigi miya maruoina maitai pangal singi mafamda mayang Imphal ki MLA Kongkham Ravindro na yaifa pausel pirakli senglaba chakhenta Ramadan mai pakna pangthoklaba matungda lakliba Idul FITR na lamdam asida ingtappa furup masel gi marakta nungsinaba chawkhatpa khunai ama purakpa oirashanu hairakli Islam lining chatpa singi chakhentha Ramadan ga mari lainana iftar gi thauram ama oinam mayai masjid chawbada wangoi gi ex MLA oinam lukhoina saruk yaduna pangthokre grand iftar gi thauram aduga mari lainana lukhoina muslim singi senglaba chakhentha Ramadan loishinduna hayeng pangthokadoriba Idul FITR ga mari lainana wangoi constituency da lairiba mitei pangal singi mafamda yaipa paujel pirakli loinana senglaba kumhai asina lamdam asida laiminari ba singi marakta nungsi chanaba purakpa oirashanu hairakli akaduba Idul FITR asina khoi punama nungsi chanana inga chinga shanti leina tamchangna leiminarakodo mado tungdusu inga chinga shanti leina tamchangna khoi masen leiminari ba fruit masen se khoi ma madagi machani haidna punamangna nungsi chanana leiminaba lamdamama haibodo lakado Idul FITR sina amuke hena chesan mari chesan naba kumba iba ama Manipur ma do lokal park ma haibodo